सा असे नखोईगी जगोईदु ngahakta lepko yare 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 thariba phaktuda nakhoi ningthijana amuk tapham yangoi ojana script ama sum sengbatpani mythological play ni mahabharat tagi tangkak amakhak lokhatlaga aswathama gi matangda sagatpani oza adu sei script sibudi ayamba dum loirabani ꯑꯩꯈꯣꯏꯒꯤ ꯖꯒꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯊꯣꯛꯂꯒ ꯁ꯭ꯀ꯭ꯔꯤꯞ ꯄꯨꯖꯥ ꯇꯧꯊꯣꯛꯂꯁꯤ ꯑꯗꯨꯒ ꯇꯝꯕ ꯍꯦꯛꯇ ꯍꯧꯅꯕ ꯇꯧꯔꯁꯤꯅꯦ ꯑꯗꯣ ꯑꯣꯖꯥ ꯀꯦꯔꯦꯛꯇꯔ ꯔꯣꯜ ꯄꯤꯕꯒꯤ ꯃꯇꯥꯡꯁꯦ ꯀꯅꯥ ꯀꯅꯥ ꯀꯩ ꯁꯥꯗꯣꯏꯅꯣ ꯀꯦꯔꯦꯛꯇꯔꯒꯤ ꯃꯇꯥꯡꯁꯤ ꯃꯂꯌꯥ ꯅꯪ ꯑꯣꯖꯥꯅ ꯃꯨꯟꯅ ꯈꯜꯂꯒ ꯑꯗꯨꯝ ꯄꯤꯒꯅꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯃꯅꯤꯊꯣꯏ ꯑꯣꯖꯥ ꯍꯟꯗꯛꯀꯤ ꯑꯁ꯭ꯋꯠꯊꯃꯥꯁꯤ ꯋꯥꯖꯥꯅ ꯅꯪꯉꯣꯟꯗ ꯄꯤꯁꯤꯔꯥ ꯍꯥꯏꯗꯅ ꯁꯨꯝ ꯈꯜꯂꯤꯕ ꯑꯗꯣ ꯅꯪꯕꯨ ꯉꯝꯕꯨ ꯉꯝꯗꯣꯔꯤꯕ꯭ꯔꯥꯅꯦ ꯑꯣꯖꯥꯒꯤ ꯊꯧꯖꯥꯜ ꯐꯪꯖꯔꯕꯗꯤ ꯅꯁꯥ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯣꯖꯥ ꯑꯗꯨꯅꯤ ꯅꯪꯁꯨ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯒ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯜꯂꯣ ꯍꯣꯠꯅꯔꯣ ꯅꯩꯅꯔꯣꯅꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯁꯥꯟꯅꯈꯤꯕ ꯗ꯭ꯔꯃꯥꯗꯣ ꯈꯕꯔꯗꯒ ꯌꯥꯎꯔꯛꯏꯉꯣ ꯃꯣꯏꯒꯤ ꯔꯤꯚ꯭ꯌꯨ ꯏꯕꯤꯔꯛꯄꯗ ꯌꯥꯝ ꯐꯖꯅ ꯏꯕꯤꯔꯛꯑꯦ ꯑꯗꯨꯅꯤ ꯅꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯟꯅꯖꯕꯗꯨꯗ ꯐꯅ ꯏꯕꯤꯔꯛꯂꯤꯕꯅꯤꯅꯦ ꯑꯁ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯂꯨꯈ꯭ꯔꯦ 마기 ꯅꯨꯡꯁꯤꯕ ꯅꯛꯅꯕ ꯌꯦꯡꯂꯒ ꯄꯪꯊꯥꯗ ꯊꯥꯒꯠꯇꯅ ꯏꯕ ꯈꯔꯁꯨ ꯂꯩꯔꯤꯝꯅꯤꯅꯦ ꯍꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯒꯗꯧꯕꯅꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯃꯥ ꯅꯪ ꯍꯜꯂꯛꯑꯦꯗꯅ ꯍꯜꯂꯛꯑꯦ ꯉꯥꯏꯈꯣꯅꯦ ꯍꯩ ꯃꯈꯣꯏꯒꯤ ꯁꯪꯒꯥꯕꯗꯨꯗꯤ ꯀꯔꯝ ꯇꯧꯍꯧꯏ ꯍꯩ ꯇꯥꯏꯕꯨꯡꯉꯣꯗꯨ ꯑꯩꯕꯨ ꯍꯪꯂꯛꯇ꯭ꯔꯣ ꯑꯣꯍꯣ ꯍꯪꯉꯛꯑꯦ ꯃꯌꯨꯝꯒꯥꯗꯨꯅ ꯑꯃꯨꯛꯇꯣꯏꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯇꯥꯏꯕꯨꯡꯉꯣꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯌꯥꯎꯔꯛꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯁꯥꯎꯍꯧꯕꯅꯤ ꯉꯥꯏꯈꯣ ꯅꯪꯅꯗꯤ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕ ꯍꯣ ꯑꯩꯅꯅꯦ ꯃꯈꯣꯏ ꯃꯄꯥꯗꯤ ꯗ꯭ꯔꯃꯥ ꯇꯝꯕꯒꯤ ꯐꯔꯛ ꯇꯥꯗꯅ ꯂꯥꯛꯇꯕꯅꯤ ꯍꯥꯏꯔꯨꯔꯦ ꯑꯗꯨꯗ ꯇꯥꯏꯕꯨꯡꯉꯣꯅꯅꯦ ꯃꯥꯒꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯀꯔꯦꯝꯅꯔꯛꯇꯧꯕ ꯃꯤꯅꯣꯛ ꯑꯃꯒꯁꯨ ꯅꯣꯍꯧꯔꯦ ꯄꯣꯠꯅꯤꯗ ꯍꯦ ꯌꯦꯡꯉꯨ ꯃꯃꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯊꯤꯌꯦꯇꯔ ꯇꯧꯔꯤꯕ ꯑꯥꯔꯠꯄꯨ ꯄꯥꯝꯖꯗꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯃꯤꯒꯤ ꯃꯁꯤꯡꯁꯦ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯦꯛ ꯂꯩꯔꯤꯕꯅꯤꯅꯦ ꯍꯦ ꯆꯪꯉꯨ ꯏꯃꯨꯡꯗ ꯍꯩ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥ ꯅꯨꯡꯒ ꯈꯔ ꯁꯦꯝꯂꯛꯎ ꯍꯣꯏ ꯆꯥ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯅ ꯄꯥꯡꯈꯠꯀꯗꯧꯔꯤꯕ ꯗ꯭ꯔꯃꯥꯁꯦ ꯃꯄꯥꯟ ꯂꯝꯗ ꯄꯨꯅꯕꯒꯤꯅꯤ ꯑꯗꯨꯅ ꯑꯁꯤ ꯑꯩꯈꯣꯏ ꯈꯔ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯁꯤꯅꯦꯀꯣ ꯑꯣꯖꯥ ꯀꯔꯤ ꯂꯝꯗ ꯑꯣꯏꯔꯕꯅꯣ ꯑꯣꯖꯥ ꯍꯩ ꯑꯣꯔꯤꯁꯥꯗꯅꯤ ꯍꯤꯟꯗꯨ ꯀꯟꯈ꯭ꯔꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯑꯁ꯭ꯋꯠꯊꯃꯥꯒꯨꯝꯕ ꯄ꯭ꯂꯦꯁꯦ ꯃꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯒꯅꯤ ꯑꯗꯣ ꯋꯥꯐꯝ ꯑꯃꯅ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯣꯖꯥ ꯁꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥꯟꯁꯤꯒꯤ ꯐꯟꯒꯤ ꯄꯣꯖꯤꯁꯟ ꯀꯌꯥ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯑꯦꯀꯥꯎꯟꯗ ꯁꯦꯜ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯑꯗꯨꯅ ꯑꯁꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯑꯉꯥꯡꯁꯥ ꯅꯣꯏ ꯁꯦꯜ ꯈꯔꯗꯤ ꯆꯦꯟꯈꯠꯅꯁꯤꯅꯦ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 5,000 ꯃꯨꯟꯅ ꯇꯥꯎꯅꯦ ꯁꯦ ꯂꯨꯄꯥ 5,000 ꯑꯩ ꯅꯣꯏ ꯊꯧꯔꯥꯡ ꯇꯧꯅꯔꯣ ꯑꯣꯖꯥ ꯑꯩꯈꯣꯏꯗꯤ ꯁꯦꯜꯗꯤ ꯑꯃꯠꯇꯁꯨ ꯂꯩꯅꯗꯦ ꯌꯨꯝꯗ ꯍꯥꯏꯔꯁꯨ ꯖꯨꯒꯣꯠꯆꯥꯅ ꯍꯥꯏꯕꯤꯔꯛꯑꯣꯏꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯦꯝꯆꯥ ꯍꯣꯏꯅ ꯃꯄꯥꯟ ꯂꯝ ꯆꯠꯄꯗꯤ ꯁꯦꯜꯁꯨ ꯇꯤꯡꯗꯦ ꯍꯥꯏ ꯑꯗꯨꯒ ꯅꯣꯏꯒꯤ ꯂꯩꯅꯤꯡꯕ ꯂꯩꯖꯧ ꯍꯥꯏꯗꯅ ꯂꯨꯄꯥ 2,000 ꯄꯤ ꯍꯥꯏ ꯍꯩ ꯃꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯪꯁꯊꯥꯟꯗꯨꯗꯤ ꯃꯈꯨꯠ ꯆꯠꯂꯕ ꯑꯔꯤꯕ ꯁꯪꯁꯊꯥꯟꯅꯤꯅꯦ ꯊꯥꯏꯅ ꯇ꯭ꯔꯦꯟꯒꯤ ꯀꯟꯁꯦꯁꯟ ꯒꯥꯏꯗꯨ ꯈꯔ ꯄꯤꯔꯤꯉꯩꯒꯤ ꯃꯇꯝꯗꯨ ꯑꯣꯏꯔꯕꯗꯤ ꯍꯩ ꯁꯦꯜꯁꯦ ꯑꯗꯨ ꯍꯥꯛꯅꯁꯨ ꯍꯦꯛ ꯆꯪꯂꯣꯏꯗꯧꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯒ꯭ꯔꯥꯟ ꯅꯨꯡꯒ ꯊꯥꯅꯕ ꯅꯪ ꯑꯣꯖꯥꯅꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤꯅꯤꯅꯦ ꯍꯩ ꯐꯔꯦ ꯅꯍꯩ ꯇꯝꯕꯅꯦꯅ ꯍꯦꯛ ꯈꯟꯗꯣꯛꯎ ꯃꯄꯥꯟ ꯂꯝꯒꯤ ꯆꯥꯟꯁꯤꯗꯤ ꯆꯥꯖꯥ ꯃꯥꯡꯍꯟꯒꯨꯝꯁꯤꯅꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯕꯨ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯃꯂꯌꯥ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯍꯥꯟꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯖꯥ ꯁꯩꯂꯥ ꯂꯥꯛꯂꯝꯃꯦ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯁꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯐꯣꯇꯣꯒ ꯑꯙꯥꯔ ꯀꯥꯔꯗꯀ ꯅꯝꯗꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯅꯤ ꯍꯥꯏꯌꯦ ꯍꯩ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯂꯌꯥ
nate lilana aigida si kuingai yaure aduga atopa group amada register tokre hai wasiba nang su pangman khre oiba hai noi lam hen ganu ko zalu photo ga aadhar card ka do amta loksalu cho ngamoi hayo aduga angang sa noi aigi group sida ming register tawdriba singdo handaki renew lakpa sida tahorasi ko aduna yengu hayeng lila tamba lakpada noina porakadau se aadhar card xerox copy amamanga ko photo passport copy amamanga noi puraga lakno ko hoi oza Kari matau kaubage Hastinanares. Hujik show Dronacharjagi Masanipa Ashwatthama Hingli. Nikupasida yakpo Kauruk Senapati Hapiyo Kurupati. Nong manangandringai ngasiga hingasimaktada panduk kitengol tomna hatuna kurupta joy pig. Aibu Ashwatthama yakpo Kauruk Senapati Hapiyo Mitra. Magi lila ase amuk hauredo. Mangol yu khongtin da thiliba. Mingsela sida yenglaga karino mi mana tawriba siwa. Hai, nipa macha. As aikhoi masima matangdi chakidrapo. Nipa macha. Ima hala abro. Ima hale. Kadai dagi shampoo no dudi. Shampoo se hoi mana ne thabak sufam dagi halakpada ahal lamakak na yolame. Ada imana ne nungsiman khradana layakpani adungai ko nangbu handakisina kari lilano. Ima Ashwatthama kawe lilagi mami. Handakti aikhoi ojana ibu Ashwatthama saw hairi. Phana kuire khongmi lan mi kharasa ningthaugi tungda lepa pe paibdo kharasa laikai gi hal kharasa handakti laibagam te yengogi tawni. Adubune ibungo imadi nangi kala ase thadok haninglene he. Ima Sakhauna talakadaba dabi singado nangi kala aduna kadai phawba piba ngamgani. Nati ibungo nangbu sel thokpa yaba kari no kharadang di tawna bo hona si kaidawage. Ima aigi kaladi aigi thawai aidi madubu hinna ba tamjo. Hainana ba hona ba adudanya sel changi haiba sukhang. Aidi mama ama oina nangi damakta wadaba ngamdene he. Mani thoi Boyai changlo se morasi dekta pham. Boyai ima nang sulagli dana. la ima Yengu boyai nangi maruba se ninga yam na phatte isa lakpa yam na matang sai. Yengu doibungo aigi mi yeng dadine na khoi pumba cha mane. Punshigi asan ba mi yeng amatang munna yeng madudane karigumba khara uba phanglabadine mado naino. ima Fare ima changlage ko. hoi ma ngasi di ima se mahuk sa ga iman manade da Ito chakri masa amasum hiram di kari da mahuksa idun ado kari lege nang lapo. HIV AIDS ki matang da awareness pi boina street play kara sana basa kadori mogi department na silap ko program oira male ado nung chu yaw si haidana haibala biba hai sel chune lupa changa ni pi du se nang na hai du budi yamna phaba wan ado baya ai se hanta ai khoi ojagi drama no bom pangkasena kan ho nari to mi nang dharma do sel chi ki ma phangmu sinati sigum si khara khara yawdana nangi wakhal du kari no adu su hekta yabna tine boya kalaga selga matikna badi ai di pam ai gi se mantik na bagi wafam na timani tawbata di kalagi kalakar kang khong chai ai khoi su mi ni hai base itha tha ja bidre o bihar gi lin pubada da angak pani ko karam na bu mahu sadi ba pungte hekte heli tawrishin adu bu ai khoi di pungi yawduna jagoi sar leire chanai ra ba phambak sida pungi ye di khangidana lin na jagoi sabada khong na ba mapai bdo kaidongoi loisan gani karam matam da haurukiba imai pema ko pungau jaida nang ngore ni pa ngau banati ki thumbu bane pathau adong ai ko nang na yori sangsana sina
ꯀꯗꯥꯏꯗꯅꯣ? ꯑꯁ ꯈꯪꯗꯦ ꯑꯩꯗꯤ ꯐ꯭ꯂꯥꯏꯌꯤꯡꯅꯤ ꯐ꯭ꯂꯥꯏꯌꯤꯡ. ꯃꯨꯛꯇꯣꯏꯕ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯕꯗꯅꯦ ꯈꯨꯠꯀꯥꯁꯦ ꯆꯨꯕꯅ ꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦꯁꯦ. ꯈꯨꯖꯤꯟꯁꯦ ꯁꯪꯖꯤꯜꯂꯕꯗꯤ ꯈꯔ ꯍꯦꯛ ꯐꯔꯦꯗꯅꯁꯦ. ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤꯅꯦ ꯃꯇꯝꯁꯤꯒꯤ ꯃꯤ ꯃꯥꯅ ꯍꯤꯡꯅꯔꯤꯕ. ꯑꯗꯨꯕꯨꯅꯦ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯤꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ. ꯂꯨꯍꯣꯡꯕꯗ ꯌꯥꯎꯖꯔꯛꯄ ꯁꯅꯥ ꯃꯇꯠ ꯈꯔꯗꯨ ꯐꯥꯎꯕꯅꯦ ꯃꯥꯒꯤ ꯁꯪꯁꯊꯥꯟ ꯑꯁꯦ ꯂꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯊꯨꯝꯅ ꯏꯁꯤꯡꯗ ꯇꯨꯝꯕꯒꯨꯝꯅ ꯇꯨꯝꯈ꯭ꯔꯦꯗꯅꯁꯦ. ꯍꯩ ꯀꯩꯗꯧꯔꯦ? 무름 무름 쏘ꯂꯒ ꯑꯃꯨꯛ ꯂꯩꯔꯝꯂꯤꯕꯗꯨꯅ. ꯆꯠꯂꯣ. ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯝꯇ ꯂꯧꯊꯣꯔꯛꯑꯣ. ꯍꯣ ꯄꯦꯟꯗꯕ ꯋꯥꯀꯠꯆꯔꯝꯕꯅꯦ ꯀꯂꯥ ꯂꯥꯏꯔꯦꯝꯕꯤꯗ. ꯌꯥꯅꯤ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ. ꯁꯩꯇ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯊꯤꯌꯦꯇꯔ ꯁꯪꯁꯊꯥꯟ ꯑꯃ ꯂꯤꯡꯈꯠꯄꯒ ꯍꯥꯏꯕꯁꯤ ꯇꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯀꯣ. ꯃꯁꯤꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯕꯅꯦ. ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯊꯃꯣꯏ ꯑꯗꯨꯗ ꯈꯜꯂꯤꯕꯗꯨꯗꯤ ꯕꯤꯖꯣꯏ ꯑꯩꯅ ꯍꯣꯗ꯭ꯔꯣꯡ ꯍꯣꯟꯅ ꯎꯔꯤꯕ. ꯍꯣ ꯀꯔꯤꯅꯣ ꯎꯕꯤꯔꯤꯕꯗꯨꯕꯣ? ꯁꯦ ꯏꯁꯤꯡ ꯁꯣꯝꯗ ꯂꯩꯖꯔꯁꯤ. ꯀꯗꯥꯏꯗꯕꯨ ꯆꯠꯄꯤꯔꯨꯕꯅꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯕꯨ? ꯁꯦꯂꯔꯤ ꯒ꯭ꯔꯥꯟ ꯊꯥꯅꯕ ꯄ꯭ꯔꯣꯖꯦꯛ ꯁꯥꯔꯨꯕꯅꯤ. ꯍꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯇꯕꯨ ꯁꯣꯏꯗꯅꯕ ꯍꯥꯏꯗꯅ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯎꯅꯔꯛꯄ. ꯃꯈꯣꯏꯁꯨ ꯈꯣꯔꯁꯥ ꯄꯤꯌꯨ ꯍꯥꯏꯔꯤꯅꯦ. ꯏꯃꯥ ꯏꯄꯦꯝꯃ, 50,000ꯗꯒꯤꯕꯨ ꯇꯥꯕ ꯌꯥꯗꯦ ꯍꯥꯏꯍꯧꯏꯗ. ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤꯗ. ꯄꯣꯠ ꯆꯩ ꯌꯣꯟꯕꯗꯧꯅ ꯃꯃꯟꯒ ꯃꯟꯇꯤꯛꯅꯗꯅ ꯀꯔꯤꯅꯣ? ꯑꯗꯣ ꯄ꯭ꯔꯃꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯀꯩ ꯋꯥꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯦ ꯌꯪ ꯂꯩꯔꯤ ꯇꯥꯛꯅꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯈꯔ ꯎꯠꯇꯕ ꯌꯥꯔꯣꯏ. ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯤꯂꯥ ꯇꯧꯔꯤꯕ ꯑꯥꯔꯇꯤꯁꯀꯤ ꯃꯁꯤꯡ ꯀꯣ ꯒ꯭ꯔꯨꯞꯁꯤꯗ ꯌꯥꯝꯅ ꯂꯩꯖꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯦꯂꯔꯤ ꯊꯥꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯆꯦꯗ ꯄꯦꯄꯔ ꯋꯥꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯥꯔꯇꯤꯁ ꯃꯁꯤꯡ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯁꯦ ꯎꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯍꯣ ꯑꯗꯨ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯁꯦ. ꯂꯤꯂꯥ ꯌꯥꯎꯕ ꯌꯥꯎꯗꯕ ꯊꯣꯏꯗꯣꯛꯅ ꯗꯔꯀꯥꯔ ꯀꯔꯤꯁꯨ ꯑꯣꯏꯗꯦ. ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯌꯦꯡꯉꯨ ꯁꯪꯁꯊꯥꯟ ꯑꯁꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯄꯗꯨꯅꯤꯅꯦ. ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯊꯛꯇꯒ ꯑꯣꯟꯈꯠꯇꯅ ꯃꯔꯩ ꯇꯧꯔꯛꯑꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯣ ꯇꯥꯞ ꯐꯥꯔꯒ ꯃꯤꯡ ꯆꯟꯁꯤꯟꯗꯣꯔꯤꯕꯅꯤ. ꯑꯗꯨꯅ ꯅꯪꯁꯨ ꯍꯌꯦꯡꯗꯣ ꯌꯨꯝꯂꯣꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯅꯅꯥꯎ ꯅꯨꯄꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯈꯣꯏꯒꯤ 아धाꯔ ꯀꯥꯔꯗꯅꯆꯤꯡꯕꯗꯣ ꯊꯨꯅ ꯑꯃꯨꯛꯇ ꯅꯪꯅꯦ ꯖꯦꯔꯣꯛꯁ ꯀꯣꯄꯤ ꯑꯃꯃꯝ ꯊꯧꯔꯥꯡ ꯇꯧꯁꯤꯜꯂꯨ ꯍꯥꯏꯌꯨ. ꯄꯥꯁꯄꯣꯔꯠ ꯐꯣꯇꯣꯁꯨꯅꯤꯀꯣ. ꯏꯃꯥ ꯏꯕꯦꯝꯃ ꯑꯗꯨꯒꯤꯕꯨ ꯑꯩ ꯍꯌꯦꯡꯃꯩ ꯍꯦꯛꯇ ꯆꯠꯂꯒꯦ. ꯃꯗꯨꯅꯁꯨ ꯂꯣꯏꯗ꯭ꯔꯤꯅꯦ. ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯕꯒꯤ? ꯁꯦ ꯌꯦꯡꯉꯨ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯑꯃꯃꯝꯁꯨ ꯊꯨꯅ ꯍꯥꯡꯅꯕ ꯇꯧꯁꯤ. ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯑꯦꯀꯥꯎꯟꯁꯤꯡ ꯑꯗꯨ ꯍꯥꯡꯍꯧꯔꯒ ꯑꯩꯈꯣꯏꯅ ꯄꯥꯏꯔꯒ ꯃꯐꯝꯁꯤꯗ ꯊꯝꯍꯧꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡ ꯂꯥꯏꯕꯛ ꯐꯗꯅ ꯁꯦꯂꯔꯤꯗꯨ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤ ꯈꯔꯒ ꯍꯦꯛ ꯌꯥꯎꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯣꯏꯒꯤꯗꯣ ꯑꯩꯅ ꯈꯟꯀꯠꯂꯒ ꯍꯥꯞꯈꯤꯗꯧꯔꯤꯕꯅꯤꯅꯦ. ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯍꯌꯦꯡꯁꯦ ꯌꯨꯝꯂꯣꯝꯗ ꯆꯠꯂꯒ ꯏꯃꯥꯒ ꯑꯉꯥꯡꯁꯤꯡꯒꯗꯣ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯂꯨꯔꯒꯦ. ꯑꯗꯨꯅꯤ ꯄ꯭ꯔꯃꯣ. ꯌꯦꯡꯉꯨ ꯒ꯭ꯔꯨꯞ ꯑꯃ ꯆꯂꯥꯏꯕ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯑꯣꯏꯕꯒ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦꯅꯦ. ꯅꯠꯇꯦ. ꯑꯩꯈꯣꯏꯁꯨ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯕ ꯑꯔꯣꯟ ꯑꯊꯨꯞ ꯈꯔꯗꯤ ꯊꯝꯗꯕ ꯌꯥꯗꯦ. ꯄꯨꯂꯞ ꯍꯦꯛꯇ ꯇꯦꯡꯅ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯕ. ꯌꯦꯡꯉꯨ ꯑꯩꯅ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯤꯌꯥꯝꯁꯤꯒꯤ ꯊꯕꯛ ꯇꯧꯖꯔꯕꯁꯨ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯁꯦꯜꯐꯤꯁ ꯑꯃꯁꯨ ꯂꯩꯇꯕ ꯏꯌꯥ ꯌꯥꯗꯦ. ꯑꯗꯣ ꯅꯪ ꯌꯨꯝꯂꯣꯝꯗ ꯑꯉꯥꯡꯁꯤꯡꯗꯣ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯀꯣ. ꯍꯣꯏ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ. ꯑꯩ ꯌꯥꯔꯗꯤ ꯄꯥꯟ ꯀꯥꯔꯗꯇꯨꯁꯨ ꯌꯥꯎꯅ ꯖꯦꯔꯣꯛꯁ ꯇꯧꯍꯜꯂꯨ. ꯍꯧꯖꯤꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯒ꯭ꯔꯨꯞꯀꯤ ꯑꯦꯀꯥꯎꯟꯁꯨ ꯃꯈꯣꯏꯅ ꯄꯤꯕ ꯑꯈꯟꯅꯕ ꯕꯦꯡ ꯑꯃꯗ ꯍꯥꯡꯗ꯭ꯔꯕꯗꯤ ꯏꯌꯥ ꯌꯥꯗ꯭ꯔꯦ. ꯃꯣꯏꯒꯤ ꯁꯤꯒꯨꯝꯕ ꯖꯟ ꯃꯌꯥꯝꯁꯤꯅꯅꯦ ꯀꯣꯛꯁꯦ ꯃꯊꯥ ꯍꯦꯛꯇ ꯁꯥꯍꯟꯕꯅꯤꯗꯣ. ꯐꯔꯦꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯄꯤꯔꯒꯅꯦ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯤꯔꯔꯣ. ꯆꯥꯛꯀ ꯂꯥꯏꯔꯤꯗ. ꯑꯉꯥꯡꯁꯤꯡ ꯂꯤꯂꯥ ꯇꯝꯕ ꯂꯥꯛꯄ ꯃꯇꯝꯕꯨ ꯑꯣꯏꯔꯦ. ꯄ꯭ꯔꯃꯣ ꯅꯪꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯕꯨꯅꯦ ꯂꯨꯅ ꯆꯥꯅ ꯇꯧꯀꯣ. ꯄꯪꯒꯅꯨꯅꯦ. ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯍꯥꯏꯕꯗꯣ
ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯍꯣꯏ 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 ꯑꯩ ꯁꯦꯜꯕꯨ ꯂꯥꯛꯂꯕ ꯔꯦꯖꯤꯁꯇꯥꯔ ꯅꯝꯕꯔ ꯇꯥꯟꯊꯣꯛꯄꯗ ꯀꯥꯏꯈꯤꯕ ꯅꯪꯒꯤ ꯁꯅꯥꯒꯗꯣ ꯑꯆꯧꯕ ꯑꯃ ꯁꯥꯕꯤꯗꯧꯔꯤꯕꯅꯤꯅꯦ 아요 소이드나 사비가 더리다고 오자. 아이고 왜 바보야 앙항신 락나래 라라 mani thôi nang lại đó nào 오자. 오자부 yare yare nang dani he ibo thawai yauri ba atai singdu di ba ko horen thieng ngai la ka tawrim ni da ai phone bam ta tawge malaya gi number dubu hello malaya da hojik sibu pung kya tarap ge ha picnic saliya ngasi di lakpa ngamlaroi angang sa nuya ma naning nakatang muli ko tamo masidabu kamay na mahisado yun taway di yawti kambada mong tawke hey kamba lila tamba sibu ibungo nung tigi sumay sumhay na kadro ha ngasi di lepsarage imaan na bagi awun pot ama lakwat pasali angang sa nuya ma mi waroy hey nati 시기 필시다 쌍게 양나 쌍라바니나 아따예 대신들이 노이부 카라카라 레이 톡바 해윤해 야래 타무 오이로이부 시기 따우리바 모봉신나디 오자. 응. ngasi sibu. 아 양오이 마니 토에 ngasi기디 낭 할로 헤이 아두가 아이나 노이다 루파 리싱 망아 젠컷나시 하이바도 헤이 노이 수이바 야답니고 호이 파니 오자. 이스 이마이 빼마 농사시수 온톡나 사크레다 떠우리버시디야 이마. 하이마 이붕어 낭리 농덕팜시다 거리 떠버 락리버노 나때니 낭부 릴라 탐바가 잣트라브로 ꯆꯠꯂꯨꯏ ꯏꯃꯥ ꯑꯗꯣ ꯉꯁꯤꯗꯤ ꯇꯝꯂꯛꯇ꯭ꯔꯦꯗ 하이마 거리 떠우라봐 ꯀꯩꯁꯨ ꯇꯧꯗꯦ ꯆꯦ 이마ꯒꯤ ꯑꯋꯥꯠꯄ ꯊꯕꯛꯁꯤꯡ ꯑꯁꯦ ꯆꯦ ꯑꯩ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯒꯦ 타벅부디 로이라버니다 또 시기 뭉포랑시 마땅 혼질라가 로이레 아도 이붕어 나코이기 마팔람다 ꯆꯠꯄ 하이바두디 그냥 와리바 ꯑꯗꯨꯁꯨ ꯀꯨꯏꯗ꯭ꯔꯦ ꯏꯃꯥ kari tawre nupa masa namai gado imak makladana nasagado inung nungai tabadong na kari tawroge isabwa se imada amukta hayo 이마 ꯑꯩ ꯃꯨꯛ ꯐꯠꯇꯕ ꯃꯆꯥ ꯑꯅꯤ ꯁꯨꯔꯣ ibungo ꯃꯆꯥ ꯅꯤꯄꯥ ꯑꯃ ꯂꯩꯅ ꯏꯃꯥꯕꯨ ꯑꯁꯨꯛ ꯋꯥꯍꯟꯕ nipa masa ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ hai angawba karino nangna hairibadubo imana nangondane nangi lila drama na kaidorugabano siel thokpa yaba thabak khara tawsilu haidana he hairibadudine mado mama pumbagi haidaba yadraba wahaini ne imana nangi kala dubune hanthane yengbagi wadi natte ne bo atai lairi selbu kaya khainani haige lupa lising manga ni hayo ima ha lupa lising manga haiba 야래. ꯌꯥꯝꯅ ꯐꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯔꯟ ꯊ꯭ꯔꯨꯁꯨ ꯑꯅꯤꯔꯛ ꯆꯠꯂꯦ. ꯑꯗꯨꯅ ꯐꯨꯜ ꯔꯤꯍꯔꯁꯦꯜꯒꯤꯗꯃꯛ ꯏꯁꯣꯔ ꯈꯣꯏꯔꯝꯗꯅ ꯁꯣꯏꯗ ꯉꯥꯝꯗꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯧꯅꯤꯔꯁꯤꯀꯣ. ꯍꯣꯏ ꯑꯣꯖꯥ. ꯑꯗꯨꯒ ꯑꯃꯅ ꯇ꯭ꯔꯦꯟꯒꯤ ꯇꯤꯀꯦꯠꯁꯨ ꯂꯣꯏꯅ ꯔꯤꯖꯥꯔꯕꯦꯁꯟ ꯇꯥꯔꯕꯅꯤ. ꯂꯥꯛꯂꯤꯕ ꯇꯥꯔꯤꯛ 9ꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯀꯗꯕꯅꯤ. ꯑꯣꯖꯥ, ꯇ꯭ꯔꯦꯟꯗꯤ ꯀꯔꯤ ꯀ꯭ꯂꯥꯁꯅꯣ? ꯑꯩ ꯁ꯭ꯂꯤꯄꯔ ꯍꯥꯏꯁꯤꯉꯥꯏꯗꯅ. ꯑꯁ, ꯕꯤꯠꯀ ꯇꯦꯛꯏꯍꯦ ꯁꯩꯇꯧꯋꯦꯕ. ꯀꯩꯗꯧꯉꯩꯅꯣ? AC ꯐꯔꯁ ꯀ꯭ꯂꯥꯁ ꯔꯥꯖꯁꯊꯥꯅꯤ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒ ꯇꯣꯡꯕ ꯐꯪꯒꯗꯕꯗꯣ. ꯑꯣꯖꯥ, ꯇ꯭ꯔꯦꯟꯗꯤ ꯀꯔꯤ ꯃꯃꯤꯡꯅꯣ? ꯑꯩ ꯀꯥꯝꯔꯨꯠ. ꯑꯁ, ꯈꯥꯔꯦꯗꯀꯣ ꯁꯩꯇ ꯃꯗꯨꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯝꯈꯥꯡꯗ ꯃꯆꯤꯠ ꯂꯦꯞꯄꯛꯇꯣꯏ ꯑꯣꯏꯔꯝꯅꯤ. ꯁꯟꯊꯤ ꯈꯣꯝꯕꯗꯧꯅ. ꯃꯂꯌꯥ ꯅꯪ ꯑꯃꯅꯦ ꯃꯔꯩ ꯃꯔꯥ ꯆꯥꯎꯍꯦ ꯏꯕꯦꯝꯃ.
Maray mara chawbagi wa natiye oza. Kaino aikoisu artist amani khitangdi izat amada chatningini. Hey, na hay tamlingai ya losing tan silingai matam sidadi awa na thiba hungnadi ne no. Oza, ngahak noksai dana sum phagi tawbadida. Kaya da no yengun he. Do hangang sa noi sentang pikhalaktriba singdo maru oina mani thoi. Nangbu ima da hai hyderabra. Train gi ticket pudi ozana desa upai tawdana kai. Do kamai toksigen he hangang sa. Yengu matamdi irei le silaktre ne tawrisiba. 오자 아이 ꯆꯠꯄ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯄꯤꯖꯔꯒꯦ ꯑꯣꯖꯥ ꯌꯥꯏ ꯁꯣꯏꯕꯨ ꯁꯣꯏꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯗꯣ ꯇꯧꯕꯇꯗꯤ ꯅꯨꯃꯤꯠꯇꯨꯗ ꯁꯣꯏꯍꯟꯕꯗꯤ ꯌꯥꯗꯕ ꯍꯣꯏ ꯑꯣꯖꯥ ꯇꯧꯕꯒꯤꯕꯨꯗꯤ ꯑꯉꯥꯡꯁꯥ ꯅꯪ ꯑꯣꯖꯥꯁꯨ ꯁꯨꯃꯥꯏꯅ ꯁꯥꯇ꯭ꯔꯁꯤꯡꯗꯒꯤ ꯀꯣ ꯁꯦꯜ ꯊꯨꯝꯒ ꯈꯥꯏꯅꯔꯒ ꯗ꯭ꯔꯃꯥ ꯎꯠꯄ ꯆꯠꯂꯤꯒ ꯍꯥꯏꯕꯁꯦ ꯁꯨꯝ ꯏꯃꯥꯟꯅꯕ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯇꯧꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯗ ꯁꯤ ꯃꯇꯥꯡ ꯑꯃ ꯆꯥꯗꯗꯅ ꯍꯦꯛ ꯇꯧꯔꯤꯕꯅꯤꯅꯦ ꯍꯩ Mani! Hey. Mani! Panano? Manitoy! Manitoy! ꯍꯣꯏ ꯑꯩ ꯅꯠꯇ꯭ꯔꯅꯦ Manitoy! Oza khurumjali oza. ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯌꯥꯏ Makoi ma do. Nungda pum dawang tharakpadagi. Hey. Mayam changdana hospital da pukhanakre. Nang isa se. Hey, sa yengo ngasigidi ne khoi rehearsal se matang swaida losinchi ase noi kana no satana mani thoi mating se ongta pangbiu ne Hoy la. Mabu, losinkraba zalane. Ngasi natrane, mana mapalam satkani haibadubo. Aibu, mon makha sida sel khara laikhibadubo shuraba zalane. Is kamdongni side sel sidi shudridana. Lupa satru waleba. Shampoo ase tugai handuna masina hekta menaraba haibadune ibungo nang buloshila bro 오 이마 로실레 nang imagi naksida muktalawo 이마 세 짝세 사링이다 기당 자토기스 ihe masidi horen makharongi isan tombi laglaga marnaina tawzagadabudubo adugi sharu nangi kari karino awar apado ingsinge haidine 야니마 아이기 포세이디 로이네 수레 ngasiꯗꯒꯤꯗꯤ ꯑꯩꯁꯨ ꯅꯨꯃꯤꯠ 10ꯃꯨꯛꯇꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯅꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯅꯆꯥꯅ ꯏꯟꯖꯅꯤꯡꯗꯅ ꯇꯧꯕꯅꯤ ibungo isane inba chakto ima sage ko ibungo ima sage 세마 이마 이신 그땅 탁스 kadai ibungo yengo nang shampoo se amukta thugayo imagi khutta pairi basela se suramdren he 시디 ngarang mamana anaba hangba lakpada piramba sel du natro aina sigi sel se purabadi imagi hidakdi kamdo nang madugidamakta thoina waragano haujikti imasu naba bhagalagli basidi kok khara ngawba ngiha gyan mangba masinine imagi anaba haibado se imana haiba ilo imagi khutta pari basila sinadi konaramdre shampoo se amukta thugayo 이마 se shampoo se amukta thugayo ne nangbo 이마 나짱 amjaro 이마 apokpi mamagi yathang hitokpabo afaba masagi li chalo nangna karigumba shampoo ase thugayo haiba yadraba nang nama aibu punsigi kaw kroi bungo 이마 shampoo ase amukta thugayo shampoo ase amukta thugayo ne bungo 버레 이마 나자 챔포고 제 도가이저를 제마 제일 셀렉션
ꯑꯗꯨꯅꯤꯗꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯟꯅꯔꯒꯅꯤ ꯁꯦ ꯁꯨꯔꯦꯗꯅ ꯁꯦ 이bungo 세 이자기 생각 이마 Mani! Mani! Mani Thoy! 이마 뭐야 이락리 말이네 해 boyai imung de hekta changlo Lotion ba loidribo? Pung chi thengi mi nangbo? lore da ima chak pijaram bani ado ai bek lok thoki Hoi hoi hoi. ima gang hak le mi naram ko Ima hakchangdi kaisu thoidokpa tawdraba natro? 이마기 학장세 ngasi ngarangdi yamna nuwaire adubo yai bas makhong phawba nangna thingadaba natro Au ima aina thingadabane. khangdreda boyai nang shumasu kalakarni do Ima adubo ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯗꯤ ꯀꯂꯥ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯃꯍꯥ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ima honnabu leptraga loreda pap nate puinani habado takadoribani. ꯑꯗꯨꯅꯤ ꯍꯣꯠꯅꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ Mani. ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯕꯣꯌꯥꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅꯦ ꯀꯂꯥꯒꯤ ꯃꯒꯨꯟ ꯈꯪꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯂꯥ ꯇꯧꯖꯔꯤꯕ ꯅꯈꯣꯏꯕꯨ ꯂꯨꯛꯃꯥꯏꯗ ꯊꯦꯜꯂꯒ ꯌꯣꯟꯕ ꯉꯥꯃꯣꯛꯀꯨꯝꯅ ꯍꯦꯛ ꯎꯕꯤꯔꯤꯕꯅꯤꯗꯣ Asumbani ma. boyai chalasira Chalase. ima se nasabu manam nambiro 그달 나쿠토 피로 낭부 라이닝 더우가 고름라브로 khoiram me ma 잉어이 붕어 닝티잖아 쩌루고 누밋 쿠딩기 셈비바 마푸 마하쿠 타우니바 까우파데 고이 붕어 hoi ma ado boyai ima naga masangam da bani ai se chatti chning dra ban Kari. adubu tangai phadabagi sukadori matam khara ina halaktri fawba nangna ima se khara yengshin miram ko Hey, kaino nang na haribudubo. Ima se agisu imane. Ima gi damukta thoina wagano. Nang na halaksu phawwa ai ima bu yengchingani. Lao, thingi chalase. phare chalas ꯆꯦꯡꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯃꯃꯜꯅ ꯃꯔꯣꯜ ꯑꯃ ꯇꯥꯡꯂꯤꯕ ꯋꯥꯏꯀꯨꯞ ꯋꯥꯏꯔꯨꯅ ꯃꯔꯣꯜ ꯑꯃ ꯌꯥꯎꯔꯤꯕ ꯁꯌꯦꯡꯒꯁꯦ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ Pramo! ꯍꯩꯃꯥ Pramo! Nangbu ꯆꯦꯡ ꯈꯞꯄ ꯃꯤꯔꯥꯏꯕ ꯍꯩꯃꯥ ꯀꯔꯤ ꯃꯑꯣꯡꯅꯤꯒꯦ ꯆꯦꯡꯅꯤ ꯀꯩꯅꯣ ꯑꯩꯅ ꯈꯞꯂꯤꯕꯁꯦ ꯑꯗꯣ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯍꯔꯥꯎꯅ ꯎꯏꯗ ꯅꯠꯇꯦ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯩꯕꯒꯦ ꯍꯣ ꯃꯔꯝꯗꯣ ꯈꯪꯅꯤꯡꯂꯕꯗꯤ ꯁꯦ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯥꯡꯀꯣꯛꯇꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯊꯥꯗꯣꯛꯂꯒ ꯁꯦ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯁꯦ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯆꯦꯡ ꯈꯞꯄꯁꯦ ꯂꯣꯏꯒꯗꯧꯔꯦ ꯑꯃꯨꯛꯇ ꯂꯣꯏꯁꯟꯈꯤꯒꯦ ꯍꯥꯟꯅ ꯀꯣꯟꯅ ꯈꯞꯄꯨ ꯀꯩꯗꯧꯒꯦ ꯑꯃꯨꯛꯇ ꯂꯥꯛꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯅꯪꯁꯤꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯗꯤꯕ ꯅꯠꯇꯦ ꯉꯁꯤꯁꯤꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣꯃꯤ ꯑꯩꯈꯣꯏꯗꯤꯅꯦ ꯒ꯭ꯌꯥꯟꯒꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗ ꯍꯩ ꯁꯦ ꯅꯃꯤꯠꯇꯣ ꯑꯃꯨꯛꯇ ꯎꯏꯁꯤꯜꯂꯣ ꯑꯗꯨꯒꯅꯦ ꯅꯈꯨꯠꯇꯣ ꯇꯞꯅ ꯑꯃꯨꯛꯇ ꯇꯤꯡꯊꯣꯔꯛꯎꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯑꯃꯨꯛ ꯇꯤꯡꯗ ꯇꯤꯡꯊꯣꯔꯛꯎ ꯀꯩꯗꯧꯒꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯅꯪꯁꯤ ꯍꯣꯏ ꯁꯦ ꯎꯏꯁꯜꯂꯁꯦ ꯁꯦ ꯅꯃꯤꯠꯇꯣ ꯇꯞꯅ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯎꯗꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯁꯤꯕꯣ ꯀꯔꯤ ꯃꯥꯟꯒꯦ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯕꯨ ꯍꯦꯛꯇ ꯈꯪꯕ ꯉꯝꯂꯕꯗꯤ ꯑꯩꯗꯤ ꯂꯥꯏ ꯇꯥꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯥꯡꯗꯣꯛꯑꯒ ꯀꯣꯛ ꯌꯦꯡꯉꯨꯗꯅ ꯌꯦꯡꯒꯦꯁꯦ ꯍꯩꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯑꯩꯒꯤ ꯕꯅꯥꯟ ꯊꯝꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯅꯠꯇ꯭ꯔꯣ ꯃꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯥꯏꯊꯣꯛꯄꯤꯔꯝꯗꯦꯕ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯀꯔꯥꯏꯗꯒꯤ ꯋꯥꯅꯣꯗ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯤ ꯅꯪꯒꯤ ꯂꯤꯛꯇꯨꯗꯤ ꯅꯍꯥꯟꯅ ꯀꯥꯏꯊꯣꯛꯂꯝꯂꯅꯤ ꯃꯤ ꯑꯗꯨꯗꯤ ꯑꯩꯅ ꯁꯦ ꯀꯣꯟꯁꯪꯗꯒꯤ ꯃꯥꯟꯅꯕ ꯑꯃ ꯂꯩꯔꯛꯄꯅꯤꯅꯦ
ꯃꯥꯟꯅꯩ ꯍꯥꯏꯕꯅꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯁꯦ ꯅꯈꯧꯔꯤꯗꯨ ꯏꯍꯥꯡ ꯍꯥꯡ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯁꯤꯖꯜꯂꯣ ꯑꯝꯇ ꯁꯤꯖꯜꯂꯣꯕ ꯁꯤꯗꯗꯤꯀꯣ ꯁꯤꯗꯣꯛꯀꯦꯗ ꯍꯦ ꯍꯦꯛꯇ ꯃꯃꯥ ꯅꯪꯁꯤꯗꯤ ꯉꯛꯁꯝꯗꯨꯗ ꯂꯤꯛ ꯃꯔꯤ ꯃꯆꯥ ꯑꯃꯒ ꯊꯣꯟꯕꯁꯤꯗꯤ ꯕꯥ ꯂꯝꯒꯁꯤ ꯌꯥꯝ ꯉꯥꯜꯂꯤꯕ ꯖꯥꯠꯅꯤꯅꯦ ꯁꯩꯇ ꯈꯨꯐꯖ ꯑꯃ ꯈꯠꯆꯗ꯭ꯔꯥ ꯍꯅꯨꯊꯪꯁꯤꯗ ꯑꯦ. ꯍꯣ ꯑꯗꯨꯕꯨꯗꯤ ꯑꯩꯁꯦ ꯄ꯭ꯔꯃꯣꯗꯤꯅꯤꯅꯦ ꯄ꯭ꯔꯃꯣꯗꯤꯅꯤ ꯂꯥꯏꯔꯦꯟ ꯂꯥꯛꯄꯝ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯁꯦꯜꯁꯤꯕꯨ ꯀꯔꯥꯏꯗꯒꯤꯅꯣꯃꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯩ ꯄꯥꯎꯁꯦ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯍꯟꯅꯤꯡꯗꯅ ꯇꯧꯕꯅꯤꯅꯦ ꯑꯩ ꯌꯦꯡꯉꯨ ꯍꯟꯗꯛ ꯁꯦꯂꯔꯤ ꯍꯥꯏꯗꯣꯛꯄꯗ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯀꯤꯁꯨ ꯃꯤ 6+1 ꯌꯥꯎꯔꯛꯏꯗꯅ ꯑꯗꯨ ꯀꯩꯗꯧꯔꯕ ꯇꯣ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛ ꯍꯣꯏ ꯑꯗꯒꯤ ꯑꯩꯒꯤꯅꯦ ꯑꯗꯨꯒ ꯅꯪꯁꯨ ꯌꯥꯎꯈꯤꯕꯗꯣ ꯑꯦꯀꯥꯎꯟ ꯈꯔ ꯑꯩꯅ ꯈꯟꯒꯠꯈꯤꯗꯅ ꯍꯣꯏ ꯍꯣꯏ ꯅꯣꯏꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯄꯥꯟ ꯀꯥꯔꯗ ꯑꯗꯨꯒ ꯕꯦꯡ ꯑꯦꯀꯥꯎꯟ ꯌꯥꯎꯕ ꯑꯣꯊꯣꯔꯥꯏꯖꯦꯁꯟ ꯂꯦꯇꯔ ꯑꯩꯅ ꯊꯥꯖꯤꯟꯈꯤꯕꯗꯣ ꯑꯗꯨ ꯃꯈꯥꯗꯤ ꯍꯣ ꯃꯗꯨꯒꯤ ꯁꯦꯂꯔꯤꯒꯤ ꯁꯦꯟꯐꯝꯗꯣ ꯉꯔꯥꯡ ꯆꯪꯂꯛꯂꯕ ꯍꯩꯃꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯅꯤ ꯃꯗꯨꯒꯤ ꯄꯩꯁꯥꯁꯤꯡꯗꯨ ꯒ꯭ꯔꯨꯞꯇꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯀꯥꯞꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯌꯥꯎꯕ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯆꯤꯡꯊꯣꯔꯛꯂꯕꯅꯤ ꯀꯥꯏꯊꯣꯔꯛꯏꯕꯁꯤꯅꯤ ꯌꯦꯡꯉꯣꯏ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯔꯤꯛꯇꯤ ꯃꯦꯜꯂꯨꯈꯤꯅꯨ ꯆꯦꯛ ꯃꯅꯥꯗ ꯁꯣꯏ ꯇꯧꯁꯤꯜꯂꯨ ꯍꯥꯏꯗꯅ ꯁꯣꯏ ꯇꯧꯍꯟꯈꯤꯗꯅ ꯅꯪꯅ ꯃꯔꯝꯒ ꯍꯪꯕꯗ ꯑꯩꯅ ꯍꯥꯏꯈꯤꯗꯕꯗꯣ ꯃꯗꯨ ꯁꯤꯒꯤꯅꯤ ꯁꯦ ꯅꯪ ꯊꯥꯖꯗ꯭ꯔꯒ ꯁꯦꯜꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯁꯦ ꯁꯦꯜꯁꯤꯡꯁꯤꯗꯤ ꯍꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯇꯦꯡꯕꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯟ ꯑꯃꯁꯨ ꯈꯜꯂꯕꯅꯤꯅꯦ ꯀꯔꯤꯅꯣ ꯃꯁꯤꯁꯤꯕꯣ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯉꯥꯛꯇ ꯑꯗꯨꯅꯤ ꯄ꯭ꯔꯃꯣ ꯑꯗꯣ ꯑꯇꯩ ꯂꯩꯍꯧꯔꯤꯕ ꯑꯦꯀꯥꯎꯟ ꯃꯔꯤꯗꯨꯒꯤꯗꯤ ꯑꯩ ꯁꯦꯜꯁꯦ ꯂꯧꯊꯣꯔꯛꯇ꯭ꯔꯤ ꯑꯃꯗꯨꯁꯨ ꯍꯌꯦꯡꯁꯤ ꯆꯦꯛ ꯃꯅꯥꯁꯤꯡꯗු ꯁꯣꯏ ꯇꯧꯍꯜꯂꯒ ꯂꯧꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯑꯩ ꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂꯒꯦ ꯑꯗꯨꯒ ꯆꯦꯛꯁꯤꯡꯗꯣ ꯁꯣꯏ ꯇꯧꯍꯜꯂꯛꯑꯒꯦꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯗꯤ ꯁꯦꯜꯁꯤꯡꯁꯤꯕꯨꯀꯃꯥꯏꯅ ꯀꯔꯤ ꯌꯦꯡꯉꯨ ꯄ꯭ꯔꯃꯣ ꯑꯩꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯁꯨꯝ ꯈꯟꯕ ꯃꯇꯝꯗ ꯃꯊꯃꯣꯏ ꯁꯦꯡꯕ ꯑꯥꯔꯇꯤꯁꯁꯤ ꯏꯔꯩ ꯂꯩꯇꯦꯅꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯔꯝꯕ ꯑꯥꯔꯇꯤꯁꯅꯣ ꯊꯥꯖꯒꯗꯧꯔꯤꯕꯁꯤꯕꯣ ꯀꯅꯥꯗꯅꯣ ꯑꯩꯅ ꯁꯦꯜ ꯁꯤꯟꯅꯒꯗꯧꯔꯤꯕꯁꯤ ꯒ꯭ꯔꯨꯞꯁꯤ ꯀꯅꯥꯅ ꯇꯧꯍꯧꯒꯅꯤ ꯀꯅꯥꯗ ꯀꯔꯝꯅ ꯁꯦꯜ ꯁꯤꯟꯅꯔꯝꯒꯅꯤ ꯃꯇꯤꯛ ꯆꯥꯕ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯒꯗꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯃꯅꯤꯊꯣꯏꯗꯤ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯒꯨꯟ ꯈꯔꯗꯤ ꯌꯥꯎꯕꯒꯨꯝ ꯇꯧꯏꯅ ꯃꯥ ꯈꯛ ꯐꯔꯒ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯗꯣ ꯃꯥꯁꯨ ꯀꯔꯤꯕꯨ ꯇꯧꯔꯕꯅꯣ ꯃꯄꯥꯟ ꯂꯝꯗꯒꯤ ꯍꯦꯛ ꯍꯜꯂꯛꯈꯤꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒ ꯏꯔꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯣ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕꯗꯨꯗꯅꯦ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯐꯔꯦ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯦ ꯑꯗꯨꯒ ꯋꯥ ꯑꯃꯅꯅꯦ ꯁꯦꯜ ꯆꯪꯂꯛꯏ ꯍꯥꯏꯕꯁꯦ ꯅꯪ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯥꯀꯣꯡ ꯌꯧꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯗ ꯄꯩꯁꯥꯒꯤ ꯃꯃꯤ ꯈꯔ ꯍꯦꯛ ꯎꯍꯜꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯂꯤꯂꯥꯗ ꯃꯄꯨꯛꯅꯤꯡ ꯆꯪꯂꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯐꯥꯎ ꯑꯣꯟꯈꯠꯂꯒ ꯃꯔꯩ ꯇꯧꯔꯛꯀꯗꯧꯔꯤꯅꯤꯅꯦ ꯍꯣꯏ ꯐꯔꯦꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯇꯝꯒꯤ ꯊꯣꯛꯑꯕ ꯃꯔꯥꯏ ꯂꯥꯛꯆꯔꯅꯤ ꯑꯗꯣ ꯁꯦꯜ ꯂꯥꯛꯂꯤꯉꯩꯁꯤꯗ ꯏꯃꯨꯡꯒꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯅꯕ ꯇꯧꯍꯧꯁꯤꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯍꯩꯃꯥ ꯅꯈꯣꯏ ꯂꯥꯛꯂꯦꯗꯅ ꯑꯣꯖꯥꯅꯅꯦ ꯅꯈꯣꯏ ꯎꯗꯕ ꯀꯨꯏꯔꯦꯅ ꯁꯣꯜꯂꯝꯂꯤꯕꯅꯤ ꯂꯥꯛꯑꯣ ꯆꯪꯉꯣ ꯅꯈꯣꯏ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯍꯦ ꯆꯥ ꯑꯩꯁꯨ ꯅꯈꯣꯏꯒ ꯎꯅꯅꯤꯡꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯗ ꯋꯥꯐꯝ ꯑꯃꯇ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯅꯤꯊꯣꯏ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯍꯥꯟꯅꯒ ꯌꯦꯡꯅꯔꯕꯗꯤ ꯃꯁꯥꯗꯣ ꯌꯥꯝꯅꯗꯤ ꯐꯒꯠ ꯑꯗꯨꯗ ꯊꯥ ꯈꯔ ꯂꯦꯞꯇꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯥꯊꯒꯗꯕ ꯍꯤꯗꯥꯛ ꯈꯔ ꯂꯩꯒꯗꯕ ꯑꯗꯨ ꯆꯥꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯑꯅꯥꯕꯗꯣ ꯍꯧꯔꯛꯄ ꯌꯥꯏꯅ ꯗꯣꯛꯇꯔꯅ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯍꯤꯗꯥꯛꯇꯨ ꯂꯩꯅꯅꯕ ꯁꯦꯜ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ ꯑꯣꯖꯥꯗ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯒꯦꯅ ꯌꯦꯡꯉꯨ ꯃꯅꯤꯊꯣꯏ ꯅꯪ ꯑꯣꯖꯥꯁꯨ ꯍꯧꯖꯤꯛꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯅꯦ ꯌꯦꯡꯉꯨ ꯍꯟꯗꯛ ꯃꯄꯥꯟ ꯂꯝ ꯆꯠꯂꯨꯕꯗꯨꯁꯨ ꯅꯣꯏꯗꯒꯤ ꯈꯥꯏꯒꯠꯄ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯌꯥ ꯃꯉꯥꯗꯨꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯗꯣ ꯁꯪꯁꯊꯥꯟꯁꯤꯃ ꯂꯤꯡꯈꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯏ ꯌꯦꯡꯉꯨ ꯅꯣꯏ ꯅꯗꯣꯝꯆꯥꯒꯤꯅꯦ ꯁꯅꯥ ꯂꯤꯀꯣꯟ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯕꯅꯤꯗꯣ ꯏꯕꯨꯡꯉꯣ ꯂꯤꯛꯁꯦ ꯑꯝꯇ ꯈꯨꯝꯖꯜꯍꯧꯈꯤꯒꯦꯁꯦ ꯌꯦꯡꯉꯣꯏ ꯃꯅꯤꯊꯣꯏ
ꯑꯩꯈꯣꯏꯁꯨꯅꯦ ꯅꯪꯒꯤ ꯅꯇꯦꯡꯗꯣ ꯌꯥꯝꯅꯗꯤ ꯄꯥꯡꯅꯤꯡꯉꯤ ꯅꯪꯒꯤ ꯏꯃꯥꯒꯤꯗꯃꯛ ꯈꯜꯂꯨꯔꯒꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗꯣ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯁꯦ ꯅꯪꯒꯤ ꯑꯣꯖꯥꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯅꯤꯅꯦ ꯍꯟꯗꯛ ꯃꯄꯥꯟ ꯂꯝ ꯆꯠꯄꯗꯨꯁꯨ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯗꯨꯅ ꯁꯦꯜꯁꯤ ꯀꯤ ꯑꯃꯐꯥꯎ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯅꯠꯇꯦꯗꯣ ꯒ꯭ꯔꯨꯞ ꯑꯃ ꯆꯂꯥꯏꯔꯨꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏꯁꯨꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯪꯁꯊꯥꯟꯁꯦ ꯋꯥꯛ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯇꯥꯛꯅꯕ ꯑꯃꯥꯡ ꯑꯇꯣꯡ ꯊꯤꯗꯅ ꯈꯣꯒꯣꯞꯄ ꯑꯩꯈꯣꯏꯅ ꯁꯦꯜꯁꯦ ꯄꯨꯊꯣꯛꯂꯒ ꯆꯠꯄꯅꯤꯅ ꯌꯥꯝ ꯋꯥꯏꯅꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯂꯝ ꯀꯣꯏꯕꯗꯤ ꯈꯔ ꯈꯔ ꯐꯪꯖꯍꯧꯔꯦꯗꯅ ꯅꯈꯣꯏꯁꯨ 이돔자 ꯑꯩꯗꯤ ꯊꯤꯌꯦꯇꯔ ꯍꯥꯏꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯄꯥꯟ ꯂꯝꯗ ꯇꯔꯪ ꯇꯔꯪ ꯃꯁꯛ ꯇꯥꯛꯂꯨꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯆꯠꯆꯈꯤꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯂꯝ ꯈꯔ ꯆꯠꯄ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯒ꯭ꯔꯨꯞ ꯄꯪꯌꯥꯎꯗ ꯌꯥꯎꯕ ꯑꯥꯔꯇꯤꯁ ꯑꯗꯣ ꯑꯩꯗꯤ ꯅꯠꯆꯗꯦ mani thoi si noi na dom chana sum pangai hajari ni se nang la na khan gan ko ha tawbagi budi mani thoi nang oja su kari nungi sangsta ling khalu bano hai budu hek yau ra po ni da hey lila ma pangkhat bagai se yam chang in hey artist khak lai ra ga yadri do masai ji da music ki kari gi makeup nungkap adagi transportation ko masi pumna maksi gi mathak ta mu yengo 피제 레이팅 야우드나 릴라토부 야브로 마이 페마 콰이데기 루바 라이트 아묵지 테람네네 따우리세 셀 원통나 상크라바 마기 라이트도 셀기 셀 막다 오자나 하이비르바 punamak ai loina baptaji adubu aidi ojaadagi mateng khajitang phanglabadi khanduna lakcha aigi kalagi mamal thoba lakpadi nachade ko malaya nang hak layuko ai halamag 오자 예목 쩌쩌루키 mani ngai khuo chakri tawus 말라야 oza mani thoi gi mawong sibu aibu arauriba haidura khangdre da oza kari bu haigedabun hey noi nadom chana su haibaduni handak mapalam da chalubadu mina sel puthok piba sunati akoina loina puthok libane group ama leiriba kobunina activities kharadi utpatabani yengo nakhoigi ozai asi kari kari ahongba ui se mani thoisu nakoina khara themjin biu ko tawbagi budi oza mani thoide natreda aikhoisu yam ware lila drama sina hingba ngamgani haibusu thajaraktre yumda su imana muktoiba chaibana loirabani nasung namanaba namanabi singdi sel thoknaba masait pangamnaba hotnai haidana aduga nang namuk toiba thorem warem da sel hundokpagi saruk toi haidana khangtre da oza mai pa ke hairabdi madu punamak sing adu khara khangba tabani ne aduga hojik di noi pangwa di wara roida handak salary gi notice thokpada mi khara su hengkat labani madugi matangda kana gi account hapkadage haibadusu khanarasi aduga amana noi gi scholarship su wajana thabigani sahi henba singduna fellowship oina thabigani hoyoza yengba haiduni aidi khalak tawbu man se thokla ba mai lakserani hey adu aidi ikawu kawi hantak mapalam chalubagi certificate singdo hantak lakliba nomizing nimitsi da yanthokani he mani thoidusu hayogdrene tawripse mangwondasu noina khara hairoko hey matam chana lakadabani pung ama chapchana hoyoza adudi ayamuk chacharukige phare yawra moi babu ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯌꯦꯡ ꯁꯦꯜ ꯆꯪꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯕꯗꯤ ꯏꯔꯥꯡ ꯑꯃꯨꯛ ꯂꯥꯛꯑꯣꯏꯗ꯭ꯔꯥꯃꯤ ꯍꯩ ꯀꯔꯤꯒꯤ ꯏꯔꯥꯡꯅꯣꯅꯦ ꯃꯔꯥ ꯆꯦꯠꯂꯣꯏꯗꯕ ꯄꯥꯝꯕꯤꯗ ꯀꯥ ꯍꯦꯟꯅ ꯏꯁꯤꯡ ꯆꯥꯏꯔꯨꯔꯒ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯐꯪꯒꯗꯧꯔꯤꯕꯁꯦ ꯆꯨꯝꯃꯤꯅꯦ ꯑꯩꯁꯨ ꯆꯍꯤ ꯀꯌꯥ ꯑꯃ ꯑꯣꯖꯥ ꯀꯌꯥꯒꯤ ꯃꯈꯥꯗ ꯏꯍꯩ ꯇꯝꯂꯛꯏ ꯑꯋꯥꯕ ꯀꯣꯡꯒꯥꯏꯅꯤ ꯃꯗꯨꯕꯨ ꯈꯥꯡꯕ ꯉꯝꯗꯕ ꯑꯩꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡ ꯂꯣꯏꯅ ꯃꯥꯡꯈꯤ ꯏꯇꯣꯝꯇꯅꯤ ꯂꯩꯍꯧꯈꯤꯕ ꯍꯧꯖꯤꯛꯁꯨ ꯑꯩꯍꯥꯛ ꯂꯦꯞꯂꯤꯗꯅ nungsa asisu onthokna sakreda ngasina kharabu henbagum taw masigi u pambi sigi makong sida ngahak tabu pothaki is nungsa sidi mai hauredana tawiside satina mapura amabasu kharasu phagadabani u makhong asida
ꯑꯥꯏꯁꯀ꯭ꯔꯤꯝ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯔꯦꯁꯦ ꯐꯅ ꯑꯗꯨꯝ ꯇꯥꯟꯖꯔꯦ ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯑꯥꯏꯁꯀ꯭ꯔꯤꯝ ꯑꯃꯠꯇꯕꯨ ꯆꯥꯊꯣꯛꯎꯈꯤꯒꯦ ꯃꯥꯗꯤ ꯏꯁꯤꯁꯤꯅꯕꯨ ꯇꯨꯝꯃꯦꯅꯦ ꯇꯨꯄꯤꯁꯤꯅ ꯃꯃꯥꯏꯁꯤꯁꯨ ꯈꯨꯝꯖꯤꯜꯂꯗꯅ ꯋꯥꯗꯅꯕꯨꯗꯤ ꯇꯧꯖꯔꯤꯕꯅꯤꯅꯦ ꯍꯣ ꯑꯥꯏꯁꯀ꯭ꯔꯤꯝ ꯑꯝꯇ ꯂꯩꯖꯒꯦ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯣ ꯍꯩꯃ ꯇꯥꯗꯤꯌꯦ ꯍꯣ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯣ ꯑꯥꯏꯁꯀ꯭ꯔꯤꯝ ꯑꯝꯇ ꯂꯩꯖꯒꯦ ꯏꯁ ꯀꯃꯥꯏ ꯇꯧꯅꯤ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯗꯕꯁꯤꯕꯣ ꯐꯔꯦ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯤꯕ ꯇꯨꯄꯤ ꯑꯁꯦ ꯑꯩ ꯍꯦꯛꯇ ꯂꯧꯊꯣꯛꯑꯒꯦ ꯁꯤꯗꯤ ꯃꯅꯤ ꯊꯣꯏꯅꯤꯗꯅ ꯀꯔꯤꯅꯣ ꯃꯥꯅ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡꯁꯤꯗꯤ ꯃꯅꯤ ꯊꯣꯏ Kana? Malaya. ꯃꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯕ ꯃꯇꯧꯁꯤꯕꯣ Kasu tawdi. Kanai chatlubno nangbo? ꯑꯣꯖꯥꯒꯤꯗ ꯁꯔꯇꯤꯐꯤꯀꯦꯠ ꯌꯦꯟꯕꯗꯣ ꯉꯁꯤꯅꯤ ꯑꯗꯨ ꯂꯧꯕ ꯆꯠꯂꯨꯕꯅꯤ ꯅꯪꯉꯣꯟꯗꯁꯨ ꯄꯥꯎ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯇ꯭ꯔꯗꯤ Kasu tawdeda. Adubu maduna kaidaroni. ꯑꯩꯗꯤ ꯅꯪꯅ ꯑꯥꯏꯁꯀ꯭ꯔꯤꯝ ꯌꯣꯟꯕ ꯆꯠꯂꯤ ꯍꯥꯏꯕꯁꯦ ꯉꯁꯤꯗꯃꯛ ꯈꯪꯉꯤ ꯐꯝꯄꯥꯛ ꯊꯛꯇ ꯆꯦꯟ ꯆꯣꯡꯗꯨꯅ ꯂꯤꯂꯥ ꯁꯥꯟꯅꯒꯗꯕ ꯅꯪꯅ ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ Malaya. Pambak thakta chen chongduna lila sanadrabasu. Malayam laimagi paklaba pambak thak asida. Punsigi oiba lila sanaribasidi. ꯃꯅꯤ ꯅꯪꯗꯤ ꯑꯐꯕ ꯀꯂꯥꯀꯥꯔꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯁꯨꯃꯛ ꯂꯝꯕꯦꯜ ꯑꯗꯨꯗꯒꯤ ꯅꯥꯊꯩꯔꯒꯦ ꯈꯜꯂꯕ꯭ꯔꯥ Malaya. Pukning na ningjaba pumbadi. Bidhatagi kallaba khuchana chetna punsinduna thamka. Aigi apambagi shaktina setok pangamdre. ꯃꯅꯤ ꯊꯣꯏ Pumnamak magi makha polamle Malaya. ꯇꯣꯜꯂꯤꯗꯀꯣ ꯂꯝꯗꯝ ꯑꯁꯤꯗ ꯄꯣꯛꯂꯨꯕ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯄꯤ ꯃꯄꯥ ꯂꯩꯇꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯀꯅꯥꯅ ꯇꯥꯕꯤꯔꯤꯕꯒꯦ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯋꯥꯀꯠꯀꯅꯤ Malaya. Nangi wahang aduna aigi apian bawarege. Ayama mankhrabasу nakhoidi lamna ngaluk. ꯈꯪꯗ꯭ꯔꯦꯗ ꯃꯅꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯁꯨ ꯑꯣꯖꯥꯒꯤ ꯗꯂꯤꯂꯥ ꯌꯥꯎꯕꯁꯦ ꯄꯥꯝꯂꯛꯇ꯭ꯔꯦ ꯇ꯭ꯔꯥꯟꯁꯄꯤꯔꯦꯟꯁꯤ ꯑꯃ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯇꯧꯏ ꯑꯩꯅ ꯍꯥꯏꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯁꯔꯀꯥꯔꯒꯤ ꯁꯦꯟꯊꯥꯡ ꯐꯪꯗ꯭ꯔꯤꯉꯩ ꯃꯈꯜ ꯑꯃꯠꯇꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯀꯗꯕꯅꯤ ꯋꯥꯃꯤꯟꯅꯒꯗꯕꯅꯤ ꯑꯋꯥꯕꯁꯨ ꯈꯪꯃꯤꯟꯅꯒꯗꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯁꯦ Yengo Malaya. Group ki oiba thabak tadi soiba yare haina ojana hai. ꯍꯥꯏꯈꯤ Akhoinasu soidana ba yamna kan honas. ꯍꯣꯠꯅꯈꯤ Adu nakhoi akhoi gi oiba personal problem. Ai narak laba. Aigi ima narak laba. Aigi imung manungna awaba tarak laba matam dadi. Aina luna khanjaruba pumnam. Lenghoi da taba mamigum mikop ta mangki. ꯅꯪꯒꯤ ꯄꯦꯟꯗꯕꯁꯨ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯈꯟꯅꯁꯤ ꯅꯪ ꯂꯤꯂꯥ ꯇꯣꯛꯄꯗꯤ ꯌꯥꯔꯣꯏꯌꯦ Malaya. Simaki tanja yarok laba matam asida aina matau karamna aigi ima sonbi. Yungi awaba kya adabu thadok laga aina karamna lila tau. ꯃꯅꯤ ꯍꯤꯔꯝ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯑꯩꯒꯤꯁꯨ ꯑꯋꯥꯕ ꯀꯌꯥ ꯂꯩꯅꯦ ꯄꯥꯝꯖꯕꯅ ꯃꯥꯡꯊꯥ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨꯁꯨ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯃꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯤꯕꯅꯤꯅꯦ ꯂꯥꯏꯔꯕ ꯑꯥꯔꯇꯤꯁ ꯀꯌꯥꯅ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯤ ꯃꯁꯛ ꯇꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁ ꯀꯌꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯈꯠꯇꯤ ꯑꯁꯨꯃꯛ ꯁꯥꯐꯣꯡꯕꯤꯗꯅ ꯀꯦꯀꯨ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ Malaya. Yengo. Aidi pukchak ki lanpham asida. Nakhoi khwai gi narakta tindana kalagi lamje yawba ngamdi. ꯃꯅꯤ Adubu nakhoi de lamjen kanna chelo. Aina khoibu thongna haptuna khubak khurakke. ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯀꯂꯥꯕꯨ ꯌꯣꯛꯈꯠꯄꯒꯤ ꯋꯥꯈꯜ ꯇꯨꯡꯒꯣꯏꯅꯕꯤꯔꯤꯕ ꯍꯦ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯅꯈꯣꯏꯒꯤ ꯃꯤꯠ ꯀꯌꯥꯝ ꯀꯨꯏꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯕꯤꯈꯤꯒꯅꯤ ꯍꯦ ꯃꯤꯠ ꯇꯥꯡꯂꯕ ꯁꯥ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯁꯨ ꯃꯤꯅꯦ ꯊꯃꯣꯏ ꯄꯥꯜꯂꯦ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯑꯈꯥꯕ ꯑꯌꯥꯛꯄ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤꯁꯨ ꯐꯝꯐꯝ ꯊꯣꯛꯄ ꯍꯛ ꯑꯗꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕꯤꯌꯣ ꯑꯩꯈꯣꯏꯕꯨꯁꯨ ꯍꯤꯡꯍꯟꯕꯤꯌꯣ Malaya. ꯃꯣꯏ ꯄꯥꯕꯨꯡ ꯆꯥ ꯂꯩꯖꯔꯦꯁꯦ ꯆꯥꯒ ꯊꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯗ ꯃꯃꯥ ꯍꯣ ꯑꯗꯨꯕꯣꯕ ꯃꯊꯥ ꯁꯥꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯁꯨꯝ ꯐꯝꯂꯒ ꯎꯪꯗꯨꯅ ꯂꯩꯕꯗꯨꯅꯗꯤ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯄꯣꯔꯛꯇꯣꯏꯅꯣ
ꯃꯊꯪ ꯐꯣꯟꯗꯣ ꯑꯝꯇ ꯇꯧꯁꯟꯕꯤꯌꯨꯁꯤ ꯍꯩ ꯇꯧꯔꯤꯕꯅꯤꯅꯦ ꯍꯩ ꯉꯁꯥꯏꯗꯒꯤ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯇꯦꯅꯦ ꯁꯦ ꯍꯣ ꯑꯗꯣ ꯑꯃꯨꯛꯇ ꯍꯜꯂꯒ ꯇꯧꯁꯟꯕꯤꯌꯣꯕ ꯍꯣ ꯇꯣ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤꯁꯤ ꯎꯔꯦꯗꯅ ꯍꯥꯏ ꯀꯔꯝ ꯍꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯌꯦꯡꯉꯨ ꯏꯟꯁꯄꯦꯛꯁꯟꯗꯤ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯑꯥꯔꯇꯤꯁꯁꯤꯡꯗꯤ ꯑꯃ ꯐꯥꯎ ꯍꯦꯛ ꯎꯗꯦ ꯑꯗꯨꯅꯦꯃꯤ ꯍꯩ ꯁꯥꯏꯟ ꯕꯣꯔꯗꯁꯤ ꯁꯨꯝ ꯀꯦꯟꯗꯅ ꯂꯩꯔꯦꯅꯦ ꯍꯩ ꯇꯧꯔꯤꯕꯁꯦ ꯍꯩ ꯑꯁꯤ ꯇꯁ ꯇꯧꯅꯕ ꯅꯪ ꯌꯥꯏꯃ ꯍꯥꯏꯌꯣꯗꯣ ꯍꯥꯏꯔꯨꯔꯕ꯭ꯔꯣ ꯍꯥꯏꯔꯝꯃꯦ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯕꯅꯦ ꯑꯁ ꯑꯉꯛꯄꯅꯤꯍꯦ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯑꯣꯖꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯂꯕꯗꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯈꯟꯕ ꯌꯥꯏ ꯍꯥꯏꯕ ꯃꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯃꯃꯥ ꯀꯝꯄꯤꯇꯤꯁꯟꯗꯤ ꯊꯥꯃꯨꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅꯦꯃꯤ ꯂꯤꯂꯥꯗꯤ ꯇꯝꯗꯕ ꯌꯥꯔꯣꯏꯗꯣ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯁ ꯃꯊꯥꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ ꯑꯗ ꯑꯃꯨꯛ ꯌꯦꯡꯉꯨ ꯂꯨꯔꯤꯕꯗꯤ ꯍꯌꯦꯡ ꯏꯟꯁꯄꯦꯛꯁꯟꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯦꯂꯔꯤ ꯊꯥꯕ ꯃꯇꯝꯗ ꯄꯪꯍꯥꯞꯇ ꯍꯥꯞꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯈꯣꯏ ꯑꯗꯒꯤ ꯅꯪꯒꯤ ꯌꯨꯝꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯒꯥꯏꯗꯅ ꯍꯦꯛꯇ ꯄꯨꯊꯣꯛꯇꯅ ꯎꯠꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯄ꯭ꯔꯃꯣꯗꯤꯅꯦ ꯌꯦꯡꯉꯨ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯕꯗꯤꯅꯦ ꯁꯪꯁꯥꯟꯅꯁꯦ ꯅꯣꯡꯃꯗꯤꯅꯦ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯦ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯀꯔꯤꯒꯤ ꯁꯪꯁꯥꯔ ꯁꯤꯕꯅꯣꯗ ꯑꯥꯔꯇꯤꯁꯄꯨ ꯃꯣꯏ ꯈꯛꯇꯔꯥꯅꯦ ꯃꯇꯝꯒꯤꯅꯦ ꯑꯐꯪꯕ ꯑꯉꯥꯡ ꯊꯦꯝ ꯅꯧꯗꯅ ꯐꯥꯔꯒ ꯂꯣꯏꯔꯦ ꯇꯉꯥꯏ ꯐꯗ꯭ꯔꯒꯅ ꯁꯦꯜ ꯄꯤꯔꯒ ꯃꯈꯨꯠ ꯆꯠꯂꯕ ꯑꯐꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯣ ꯅꯦꯛꯑ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒꯤꯕꯨ ꯑꯁ ꯌꯦꯡꯉꯣꯏ ꯄ꯭ꯔꯃꯣ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩꯅꯦꯍꯦ ꯑꯩ ꯑꯔꯥꯟꯕ ꯈꯔꯗꯤ ꯇꯧꯈ꯭ꯔꯦ ꯍꯣ ꯑꯗꯨꯕꯣꯕ ꯐꯅ ꯇꯣꯛꯅꯤꯡꯕ ꯌꯥꯎꯅꯤꯡꯗꯕ ꯂꯩꯔꯕꯁꯨꯅꯦ ꯁꯤꯗ ꯂꯥꯛꯂꯒ ꯍꯥꯏꯔꯕ ꯌꯥꯏꯑꯕ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯀꯨꯁꯤꯔꯥꯁꯤ ꯌꯥꯝ ꯇꯧꯋꯦ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯇꯧꯋꯤ ꯌꯥꯔꯦ ꯄ꯭ꯔꯃꯣ ꯃꯈꯥ ꯇꯥꯔꯅꯨ ꯃꯈꯣꯏ ꯁꯪꯁꯊꯥꯟ ꯑꯁꯤꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯕ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯇꯧꯕꯤꯃꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯤꯠ ꯇꯥꯡꯁꯤꯟꯅꯗꯨꯅ ꯂꯩꯊꯣꯛꯈꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯀꯪꯇꯛ ꯇꯛꯂꯕꯁꯨ ꯌꯦꯡꯉꯨ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯀꯌా ꯑꯃ ꯃꯈꯣꯏꯒꯤ ꯄꯥꯝꯖꯕ ꯑꯗꯨꯅ ꯃꯥꯡꯊꯥ ꯑꯁꯨꯃꯛ ꯀꯂꯥꯒꯤ ꯐꯝꯕꯥꯛꯊꯛ ꯑꯁꯤꯗ ꯆꯦꯟ ꯆꯣꯡꯖꯈꯤꯕꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯄꯣ ꯂꯤꯂꯥ ꯃꯨꯟꯕ ꯃꯨꯟꯗꯕ ꯆꯍꯤ ꯑꯃꯒꯤ ꯄ꯭ꯔꯗꯛꯁꯟ ꯑꯃ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕ ꯊꯃꯣꯏ ꯁꯦꯡꯗꯕ ꯑꯩꯒꯨꯝꯕ ꯀꯂꯥ ꯂꯂꯣꯟꯕ ꯈꯔꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯛ ꯇꯧꯖꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯀꯌꯥ ꯑꯃꯕꯨ ꯑꯃꯣꯠꯄ ꯂꯩꯈꯣꯝꯗ ꯆꯤꯡꯊꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯃꯜ ꯇꯁꯦꯡꯅ ꯋꯥꯖꯈꯤꯕ ꯍꯣꯠꯅꯖꯃꯜ ꯑꯗꯨꯒꯤ ꯃꯍꯩ ꯐꯥꯎꯕ ꯑꯩꯅ ꯁꯦꯠꯇꯨꯅ ꯆꯥꯈꯤ ꯃꯈꯣꯏꯁꯨ ꯃꯤꯅꯦ ꯃꯁꯥꯒꯤ ꯑꯙꯤꯀꯥꯔꯕꯨ ꯈꯨꯗꯨꯡ ꯏꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯎꯄꯥꯏ ꯊꯤꯈꯤꯕ ꯇꯥꯕꯅꯤ ꯑꯩꯅ ꯃꯗꯨꯕꯨ ꯈꯥꯝꯂꯨꯔꯕꯗꯤ ꯑꯩ ꯏꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔꯒꯤꯗꯃꯛ ꯃꯤꯒꯤ ꯍꯛ ꯃꯠꯄ ꯑꯣꯏꯅ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯑꯩ ꯑꯁꯤ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯉꯁꯤꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯦ ꯃꯣꯏ ꯄꯥꯕꯨꯡ ꯏꯃꯥ ꯁꯦ ꯏꯁꯤꯡꯒ ꯒꯦꯁꯂꯦꯟꯒ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯌꯥꯔꯦ ꯊꯝꯃꯣ ꯏꯃꯥꯒꯤ ꯁꯝꯁꯤꯗꯤ ꯌꯥꯝꯅ ꯐꯔꯦ ꯁꯦ ꯑꯩ ꯍꯥꯠꯄꯤꯒꯦꯁꯦ ꯍꯣꯏ ꯑꯗꯨ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯂꯤꯂꯥ ꯇꯝꯕꯗꯨꯕꯨ ꯈꯔ ꯆꯠꯄꯗꯤ ꯐꯕꯅꯤꯅꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯂꯤꯂꯥ ꯇꯝꯕ ꯆꯠꯂꯛꯇ꯭ꯔꯤꯕꯁꯦ ꯍꯩ ꯑꯣꯖꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯆꯠꯅꯤꯡꯂꯤꯕꯅꯤ ꯏꯃꯥ ꯑꯗꯨꯕꯨ ꯐꯤꯕꯝ ꯑꯁꯤꯗ ꯂꯤꯂꯥꯅ ꯂꯨꯕ ꯌꯥꯔꯤꯕ꯭ꯔꯥꯅꯦ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯅꯥꯕ ꯐꯔꯦꯗꯅ ꯃꯍꯧꯁꯥꯒꯨꯝ ꯁꯨ ꯅꯣꯝꯕꯁꯨ ꯀꯝꯂꯒꯅꯤ ꯏꯃꯥꯗꯤ ꯅꯪꯒꯤ ꯀꯂꯥꯗꯣ ꯇꯧꯍꯟꯅꯤꯡꯉꯤꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯕꯤꯙꯥꯇꯥꯅ ꯈꯜ ꯄꯥꯏꯗꯨꯅ ꯑꯣꯜꯂꯤꯕ ꯁꯦꯔꯐꯂꯥꯗꯨꯅ
ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯅ ꯑꯩꯅ ꯄꯥꯝꯖꯕ ꯀꯂꯥ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯑꯩꯅ ꯗ꯭ꯔꯃꯥ ꯇꯝꯕ ꯆꯠꯄꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯇꯝ ꯃꯇꯝꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨ ꯅꯣꯝꯗꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯉꯦ ꯁꯦ ꯍꯥꯏꯌꯣꯕ ꯑꯩ ꯊꯣꯡꯉꯨꯔꯒꯦꯕ ꯌꯦꯡꯉꯣꯏ ꯉꯥꯔꯨꯕꯥꯛꯇꯅꯦ ꯉꯥꯕꯦꯝꯃ ꯑꯌꯥꯏꯕ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒꯅꯦ ꯃꯅꯤꯡꯗꯒꯤ ꯌꯦꯟꯗꯦꯝ ꯃꯀꯥ ꯑꯃꯅꯤꯗꯪꯒ ꯍꯦꯛꯂꯨꯔꯣ ꯑꯗꯨꯒ ꯆꯝꯊꯣꯡꯗꯣ ꯆꯤꯔꯤ ꯆꯤꯔꯤ ꯍꯦꯛ ꯊꯣꯡꯉꯣ ꯏꯆꯥꯁꯤꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯍꯩꯃꯥ ꯏꯆꯥꯁꯤꯡ ꯂꯥꯛꯂꯤꯗꯅ ꯕꯣꯌꯥꯏ ꯅꯪꯁꯨ ꯌꯥꯎꯔꯛꯂꯤ ꯏꯃꯥ ꯌꯥꯎꯖꯔꯛꯂꯤꯌꯦ ꯏꯃꯥ ꯂꯥꯛꯑꯣ ꯃꯥꯡꯒꯣꯜꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯂꯛꯑꯣ ꯌꯦꯡꯉꯣꯏ ꯑꯗꯒꯤ ꯃꯣꯔꯥꯗꯣ ꯆꯤꯡꯁꯤꯜꯂꯒ ꯍꯦꯛꯇ ꯐꯝꯃꯨ ꯍꯣꯏ ꯏꯃꯥ 이마세 이마나 짜나바 하이드나 까리까리노 khara porakpani ꯀꯔꯤ ꯇꯧꯕꯒꯤ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯂꯩꯔꯛꯂꯤꯕꯅꯣ ꯁꯦꯜꯗꯤ ꯚꯥꯔꯤꯗ ꯇꯤꯡꯂꯝꯂꯅꯤꯗꯣ kaisu yamba natteda ima pijaningdana porakpani ado imagi hakchangdi kaisu thoidokpa tawdreko 이마기 학장세 ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ 이bungo ꯅꯪ 이munꯗ ꯆꯪꯉꯨ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡ ꯂꯥꯛꯂꯤꯕꯁꯦ ꯆꯥ ꯍꯥꯎꯕ ꯑꯃꯃꯝꯇ ꯁꯦꯝꯂꯛꯎ yarni ima ꯌꯥꯗꯤ mani thwai kaisu semuranuda ꯅꯨꯡꯉꯥꯏꯇꯦꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤꯅ ꯊꯛꯈꯤꯁꯤ ꯀꯩꯅꯣ ꯌꯥꯔꯅꯤꯌꯦ ꯚꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯙꯔꯃꯥꯒꯤ ꯃꯇꯥꯡꯗ ꯅꯪꯒ ꯋꯥꯐꯝ ꯈꯔ ꯁꯨꯝ ꯈꯟꯅꯅꯤꯡꯗꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯒꯤꯅꯣ ꯏꯇꯥꯎ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯀꯨꯏꯅ ꯁꯤꯔꯨꯕ ꯁꯪꯁꯊꯥꯟ ꯑꯃ ꯂꯩ ꯑꯗꯣ ꯍꯟꯗꯛꯇ ꯅꯧꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯂꯦ ꯁꯪꯁꯊꯥꯟꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯐꯖꯅ ꯋꯥꯛ ꯇꯧꯃꯤꯟꯅꯁꯤ executive ꯃꯦꯝꯕꯔꯁꯤꯡꯁꯨ ꯅꯣꯏꯗ ꯂꯣꯏꯅꯃꯛ ꯍꯥꯞꯂꯒꯦ ꯐꯖꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯦꯟ ꯆꯣꯡꯗꯅ ꯍꯣꯠꯅꯔꯣ ꯒ꯭ꯔꯨꯞꯇꯣ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯒꯦ ꯍꯥꯏꯔꯤꯌꯦ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯕꯣꯌꯥꯏ ꯑꯩꯗꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯁꯦ ꯇꯁꯦꯡꯅ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅꯕꯨ ꯈꯜꯂꯤ ꯑꯩꯅ ꯀꯂꯥ ꯇꯧꯔꯕꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯗꯧꯔꯤ ꯃꯅꯤ ꯊꯣꯏ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯈꯣꯏꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯣ ꯃꯗꯨ ꯑꯣꯖꯥꯅ ꯈꯪꯂꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯊꯣꯏꯅ ꯈꯜꯂꯨꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯂꯌꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯁꯪꯁꯊꯥꯟ ꯆꯂꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯑꯔꯩꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯕ ꯑꯗꯨ ꯈꯛꯇꯅꯤ ꯁꯥ 오자 오자 락니 ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ 금자리 오자 야래 오자 ꯂꯥꯛꯄꯤꯗꯅ 아우 이따이마 오자 모라시다 판비요 야래 이따이마 이따이마디 ꯌꯥꯝ ꯀꯟꯅꯕꯨ ꯎꯔꯦ ꯅꯨꯡꯉꯥꯏꯔꯦꯗ ꯀꯜꯂꯦ ꯑꯗꯣ ꯏꯇꯩꯃꯁꯦ ꯁꯤ ꯑꯃꯨꯛꯇ ꯄꯥꯏꯁꯤꯟꯕꯤꯌꯨ ꯏꯇꯩꯃꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯆꯥ ꯑꯊꯛ ꯈꯔ ꯁꯨꯝ ꯄꯨꯖꯔꯛꯄꯅꯤ ꯀꯔꯤ ꯇꯧꯕꯒꯤ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯂꯩꯕꯤꯔꯛꯂꯤꯕꯅꯣ ꯑꯣꯖꯥ ꯏꯁꯥ ꯉꯥꯛꯇ ꯑꯗꯨꯝ ꯂꯩꯕꯤꯔꯛꯁꯨ ꯌꯥꯕꯗꯣ ꯀꯔꯥꯏꯗꯒꯤ ꯑꯃꯨꯛꯇ ꯄꯥꯏꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯁꯤꯅ ꯏꯇꯩꯃꯒꯤ ꯍꯛꯆꯥꯡ ꯈꯔ ꯐꯒꯠꯂꯛꯄꯁꯤꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦ ꯂꯨꯄꯥ 10,000 ꯈꯛꯇꯅꯤ ꯍꯩꯃꯥ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯅꯈꯣꯏꯒ ꯑꯣꯖꯥꯒ ꯎꯅꯒꯗꯕꯁꯨ ꯂꯩꯀꯣ ꯑꯗꯣ ꯃꯅꯤꯊꯣꯏ ꯍꯧꯖꯤꯛꯄꯨ ꯗꯣꯛꯇꯔꯅ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤ ꯀꯔꯤꯗꯤ ꯍꯥꯏꯔꯤ ꯑꯣꯖꯥ ꯑꯅꯥꯕꯕꯨꯗꯤ ꯈꯔ ꯐꯒꯠꯂꯦ ꯃꯊꯪ ꯊꯥꯗꯗꯤ ꯆꯦꯛꯑꯞ ꯂꯥꯛꯎ ꯍꯥꯏꯔꯤ ꯐꯩ ꯆꯠꯀꯗꯕꯅꯤ ꯑꯣꯖꯥꯁꯨ ꯂꯩꯔꯤꯗꯅ ꯑꯗꯣ ꯁꯦ ꯅꯪꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯤ ꯁꯤꯃꯨꯛꯇ ꯅꯪ ꯄꯥꯏꯁꯤꯜꯂꯨ ꯑꯣꯖꯥ ꯑꯩꯅꯁꯨ ꯃꯥꯕꯨꯅꯦ ꯂꯤꯂꯥ ꯇꯝꯕꯗꯣ खरा खरा चनब तौ हाइदना हाइरिबा इतैमा अदुबु ओजा अखोइना लाइरब ओइबसिदा करी हाइगदबनो खंद्रे इतैमा अदुमना का हेना पुकनिंग सोन्थबिबसु फतेदा लाइरब मचा कया अमा ngasiगी malemgi paklaba phambak thak asida maming leiraba miyamna singthanaba ngamlaba actor kaya ama oiba ngamkhre makhoi sing aduna aikoi gi thongna haibado oiribani do mani oza ado yengoi sa ojabu nakhoina ojabu soidana warawram gani oja chumi warau phamsu thoi aisu ai ya soiba wakhal thienba mi kup khara haibado leikhre मधुमक्तगी वाखलना पोथाबा यादा ngasidi nakoigi nanakta oja laklibanine oja karino oja na haibiribudu oja na aikhoibu khom khut paiduna takpi tambirakibagi mahaina kalagi phampak thak asida chenchong bangam zabani malaya karigi adumna takpi bano oja aikhoina lila sanari oja na
सोइखिगद्रा हाइदुना पाखत्पिदुन फिजंग मरुमदा लैताबा यादबा मखै Manito. कोचिन चेनबिबदो अइ ngasisu काउद्रि ओजा Manitoy. Yengo. Nanggi luraba tanpham amada. Ojana. Nanggi tawbimalgi mayokta leiki haiduna. Nang ojabu waroganu ko. ओजा नुमित अदो अइगी फंगफम थोकपो हकपो लौगे हाइदुना इसागी दाबी तानबा लाखिबनि नचदे को ओजा Manitoy. सोबनतगी अइदी मिहोइबगी मिनुंगची अदुबु कुदुंग इंदुना ओजागी नाकता तमोगी तौजानिबा लाखचखिबनि को ओजा Manitoy. Yengo. Hojikti. Aigi group ki maru oiba pham pumba. Nakoida loina sinarage. Oza. Amaga manung mapal khangna thabak tongminarasi. Oza. ꯑꯩꯈꯣꯏꯒꯤ ꯑꯄꯪꯕ ꯋꯥꯈꯜꯅ ꯄꯨꯛꯅꯤꯡꯗ ꯃꯂꯣꯝ ꯂꯩꯔꯨꯔꯕ ꯃꯥꯜꯂꯦ Malaya. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯆꯥꯛꯂꯝꯕ ꯄꯦꯟꯗꯕꯒꯤ ꯃꯩꯔꯤ ꯑꯁꯦ ꯑꯣꯖꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯄꯒꯤ ꯄꯤꯒꯤ ꯏꯔꯤꯛꯁꯤꯡꯅ ꯉꯝꯅꯃꯛ ꯆꯥꯝꯊꯣꯛꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯆꯔꯣꯏꯌꯦ ꯑꯣꯖꯥꯒꯤ ꯈꯣꯡ ꯁꯣꯛꯇꯨꯅ ꯋꯥꯁꯛꯆꯔꯤꯌꯦ Isa nakoy ase ozagidi yanglen sarunine. Nakoy yaudana ozadi karamna hingani. Yengo guru shiksha paramparagi senglabali punna chetna punduna. Amuk tangdi kalagi sargada dhurba taragum ngan bangamjaro ko isasa. ओजा बो Guru re Brahma, Guru re Vishnu, Guru re Deva Maheshwara, Guru re Sakshat Parama Brahma, Tasmai Shri Guruve Namaha.